Akasvani Imphal Khetrimayum Chitrabhanu na pau pazari ahan badamaru eba pau Nandini Gupta na yankai mapan suba Femina Miss India ki title fangkre Shreya Punjan ahan runners up amasung Manipur ki thongnodum Strela luwang na anishuba runners up tare Meghalaya na yumbu ordinary numin ini chathagadaba G20 Space Economy Leaders ki mifam hayendigi Silong da horagani Lagliba chahi ani ahum asida varat asi construction market tamalingi oina khwadiki chawba ahum suba leba oiragani amasung Umes Palfabada Chenaba Atik Ahmad Amasum Haki Manau Nupa Ashraf Ngarang Uttar Pradesh ki Prayer Rasta Masakang Dwasing na Hadlam Le Miss Rajasthan Nandini Gupta na kumsi chahi ki Femina Miss India ke title fangkre Imphal ki Kumalampak Indoor Stadium dangarang pangthokiba yankai mapan suba Femina Miss India contest Miss Delhi ki Shreya Punjan ahan runners up amasu Miss Manipur thongnodum Strela luwang na anishuba runners up takre Hondo ki contest asida leba asigi tungan Raja Singh amasung Union Territory sing digi khangalaba punna contestant kuntrana saruk yaki Mamang chahi ki Femina Miss India ki mingthol phangkibi Karnataki Sini Setina Nandini Gupta the Miss India ki luhu upiki Femina Miss India ki mingthol phanglabi Nandini Gupta Miss World Contesta varaki mahut sinduna sarup yagane Meghalaya na yumbu ordinary G20 Space Economy Leaders ki mifam hayeng amasung hangchi Silong da pangthokani hawdokpa ki thoramda G20 ki sarpa Amitabh Khan Kendra ki Mantri Dr. Jitendra Singh Meghalaya ki Mukhyamantri Konar Kir Samana Chingbana sarup yagani Indian Space Research Organization ISRO ki Space Vivag na Marirak Sub Edition oina Space Economy Leaders ki mipam asi Meghalaya Sarkar amadi Kendra Mapanthar Mantralo ki punna shinbani mipam asida G20 leba singi Ambassador Singh High Commissioner Singh amasung Senior Diplomat Singh amadi Barton Togo leba singi Mute Singh sarup yagani Paumi Singh da wangang bada Principal Secretary Dr. P. Sakil Ahmad na hai Russia ki Space Agency amasung China Sarkar ki Mute Singh Mantri Singh Lebak Tara ki Ambassador Singh sarup yagani mipamasina honglukli ba mahausa ki saktam kahandana thambada achoba mateng pangani marasta nimit huni chathakadaba G20 ki Health Working Group ki anishuba mipam hayengdegi gawada horagani Numinini chathakadaba compressed biogas ki malengi oiba mipam su hayengdegi New Delhi da horagani Petroleum amasung Natural Gas Mantralayan hai mipamasiki team na Towards Progressive Policy Framework for a Robust CBZ Foundation and Growth Haibasini mipamasida compressed biogas ki udok sing hena chakot hanaba sarkar na lakholiba thorang sing da mapungoi na khanagani darkar leba thosul thorang sing semdopagi wafam su khanagani Mantralayan hai English ngani humbudra fawgi manung da viral asi net zero Yohana na bahonagani masigi damak sarkar na thorang kaya maram lokhole marasida lanmi ki commander singi hanba mifam hybrid morta hayengdegi horagani mifamasi tha asigi kunmathoi phawba chathagani Arunachal Pradesh ki Itanagar degi test fu phawba chatkadaba rhino motorcycle rally Itanagar ki Rajbhavan degi ngasi Rajapal KT Pranay na lamthakre motorcycle rally asi Bharat Army ki headquarters 101 area na chahi yankai surapagi palanthong gi saruk amu oina shinbani Kendra ki information amasung IT ki Raja Mantri Rajiv Chandrasekhar na semdoklaba information technology ki niyam gi matung ina internet ta cell thanaba yauna amanga ta thokpa thong sing chathabada athingba thamle mangna hai sarkar na miyam gi yafanaba amadi internet sinabada ashwengam thoktunab gi damak thorang ase lokholakpani Pradhan Mantri Narendra Modi na tha kuding aroiba nomaizing nimita Akasvan gi thongda santokpa mahagi pungi wa man ki ba thoram tha asigi aroiba nomaizing nimita tangkak chama suragani program asi ingkumza lising ni taramari gi October home vijay dasmi nimita hokdokibani Hauji Fawada edition mafudra mapan santokre chama suba edition asiga mari lenena Akasvani na maru aina man ki ba na Bharat pu on purakna ba honabada piriba itil gi matangda akanna ba thoram paring ama santokle tabiriba pawasi Akasvani Imphal degini Kendra ki Kamas amasung Industry Mantri Piyush Goyal hairi lakliba chahi ani ahum asida varat asi construction market tamalingi oina khwadi chawba ahum suba leba organi masna leba subu hena chakot hanba amadi thabak pangdaba ki samasya ko hanbada chawna mateng pangani mangna hai hauki ba chahi manga asida sarkar gi tengbang dagi real estate sector asi hena kumang choksun bangamle Sri Gol na hai hiram asina lalol itik toba miyosing de hena khudong chaba piba thabaki khudong chaba panganba amadi startup kaya Honanabagi, a chobo kudong jaba amapiri, Mang Hai, Kendra Gibazeta Masigida Maglupa Kotil Lactara on Kak Natamle.
Kendri Corporation ki Raja Mantri B.L. Burman hairi Lomi Singi per capita income henggananaba atuba matang manungda Kendra Sarkarna anoba cooperative policy ama putoklagani. Ngarang Maharashtra gi Puneda Bikunan Mehta Cooperative Research Institution gi convocation from the Wangang bada Mantrin Hai Kendra Sarkarna malingi khwari gi charba food storage scheme ama sem sana bu honari Lomi singna putokpa marumurang sing arembada manghandana bukidam putokpa scheme asi atuba matang manungda chanahan ba hawragani. Manghai lebasi da petrol pump sing amasung LPG gas agency sing primary agricultural credit society sungba development society singi kuthangda pinabasu honari Kendra Sarkarna anoba development society lak ani sengap nabasu pandam thamle Umes Pal Fabada Chenaba gangster degi Rasdi wala onkraba Atik Ahmad amasung haki manaw no pa Ashraf ngarang numidang wairam Uttar Pradesh ki prarasta masakang dabasina halamle Makoi anima medical examination idama police na Calvin Medical College sa purakpada mapamdu da miyo ahum na nomoy na kaplambani thawdo adu da chenaba miyo ahum police ta changjere kre hairi Uttar Pradesh Sarkarna Lucknow Prayaras amasung Raja asigi atei zila humputra humdoida CRPC ki section cha Manipur mari gi makhada ating batang kre Raja ki Mukhyamantri Yogi Adityanath thawdo asigi matang da awang mathak ta thijinna ba hukum thokre Akaswani Pangmin Hai Prayaras amasung masigi akoiba mapam sing da ngasal gi akan basil tharang lokale Raja sin batungna police na mikum naun sing na lehen kre Raja adu da santi raksa ngak na buki damuta maru eba mapam sing da police na flag marching pangthokli Delhi gi Mukhyamantri Arvind Kejriwal ngasi excise policy case gi matang da CBI na wahung pahung torgani Delhi gi LG Bino Kumar Saxena na Delhi gi excise policy listing ani kumatu kunito esi niyam lana thabak sathari basi yengshina bai damak CBI da wakalaki bani case asik matang da mara lei haina chingna ba miyo tara manga gi mathakta FIR lokhat kre case asik mari lenena Delhi gi hanagi Upamukhyamantri Manish Sisodia CBI na hanana fakhrabani Debasi da hokiba pungkumida COVID-19 ki anoba case lising tara sumna marfudra humdoi thenere hariba matamasta miyo lising taru chani nifunipa naba phagre naba farapaki changcha da marfudra nipan desmik taruk nipani hojik active case lising yang khaitere changa nifuni toileri lebasi da hoju fawada COVID vaccine dose koti chani kun lak humputaruk hena kapre Bihar ki East Champaran jilla gi Motihari di tongan ba mafam sing da hu chemba yu thaklu padigi miyoy kun gani thoi sire kharena mamit udre miyoy tara tere ki phibam luna leri amasung makhoi Motihari amasung Muzaffarpur gi tongan ba hospital sing da lakanari thawdo aduga mari lene na miyoy tara mathoi fare Mukhyamantri Nitish Kumar na thawdo adu laibak thibani haraduna thawdo adu gi matang da kumna thizin kre lising ne tara tere ki April da Nitish Kumar Sarkarna Bihar yuon ba amadi thakpa thinki bani Kendra ki Science amasung Technology Mantri Dr. Jitendra Singh Hari diabetes ki lamda thizin Cochin begi thabakta malemda Bharatna mangsal thana honari Mantri Hai leba asida tongan ba laina na naba miyo begi masing yami amasung laina kya gi matang da thizin Cochin begi lamda haithoi singthore ba mi gi masing suwate New Delhi da ngarang numir humni ko eba World Diabetes mipam hagdol oduna saknaraba diabetologist amasu oriba mantrina Pradhan Mantri Narendra Modi na haksay lamda mangzal thaba miyang changbagi damak tatagar pa sufung dokhi Manghai chahi ani kaktagi manungda leba asina COVID laina bumai pakna thengna bangam kiba amadi DNA vaccine chingba putokiba asi Sri Modi gi hona jamani Indian Premier League cricket ki ngarang Bangalore gi Chinnaswamy Stadium da sanakiba match amada Royal Challengers Bangalore na Delhi Capitals Purdan kulhumdoi da maitiba pikre Kendra ki Youth Affairs and Sports Mantralaya Anurag Thakur na hairi Khelo India campaign gi damakta laalaba chahi manga astel lupa koti lising ahum chani kaitok lagani Himachal Pradesh ki Hamirpur da Sai National Center of Excellence sangaba gi tharam da wafmasi mantri na phungdoki bani aroiba da maroiba pa umkhana Nandini Gupta na yangkai mapan suva femina Miss India ki title fangkre Streya Punjana ahanba runners up amasung Manipur gi thongnazub Strela luwang na anishuba runners up takre Meghalaya ni yumbu ordinary nominee chathakadaba G20 Space Economy Leaders ki mifam hayendigi silong da horagani lagliba chahi ani ahum asida Bharat asi construction market ta malengi oina khwaidigi chawa ahum subuleba organi amasung Umes Pal Fabada chenaba Atik Ahmad amasung maki manaw nupa Ashraf ngarang Uttar Pradesh ki Prayaras ta masakhang daba singna halamle pawizeri